ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯅꯣꯡꯊꯣꯝꯕꯝ ꯀꯣꯃꯣꯜ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯠꯈꯤꯕ ꯃꯦ ꯊꯥꯒꯤ ꯅꯣꯡꯁꯤꯡ 9, 2022 ꯏꯪ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯇꯪ ꯂꯧꯈꯠꯆꯔꯒ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯆꯈꯔꯦ꯫ ꯊꯧꯔꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯅꯧꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯁꯩꯔꯦꯡ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯟꯗꯝꯖꯔꯒ ꯄꯨꯊꯣꯛꯆꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯅ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯍꯥꯏꯅ ꯂꯧꯖꯔꯦ꯫ ꯉꯁꯤ ꯏꯪ ꯀꯨꯝꯖꯥ 2022 ꯖꯅꯨꯋꯥꯔꯤ ꯊꯥꯒꯤ ꯅꯣꯡꯁꯤꯡ 1, ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ, ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯆꯠ ꯆꯠꯇ ꯊꯋꯥꯏ ꯄꯥꯟꯕ ꯄꯥꯟꯗꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯂꯥꯛꯀꯗꯕ ꯆꯍꯤꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯃꯄꯨ ꯃꯐꯝꯗ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯆꯔꯤꯕ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜ ꯑꯃꯗꯤ APM ꯑꯁꯥꯝ ꯍꯣꯖꯥꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ 265 ꯑꯃꯁꯨꯡ ꯏꯃꯥ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯅꯤꯖꯕꯒ ꯂꯣꯏꯅꯅ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 35 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 35 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯧꯈꯠꯆꯔꯤ ꯁꯩꯔꯦꯡ 5 ꯈꯛ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 35 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕꯒꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ꯫ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯗ ꯄꯣꯛꯆꯕ ꯍꯧꯖꯤꯛꯅ ꯑꯁꯥꯝꯒꯤ ꯖꯥꯒꯤꯔꯨꯠ ꯀꯧꯕ ꯂꯝꯗꯝꯗ ꯂꯩꯕꯤꯔꯤꯕ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯚꯥꯔꯇꯤꯌ ꯗꯂꯤꯇ꯭ꯌ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯦꯃꯤ ꯅ꯭ꯌꯨ ꯗꯤꯜꯂꯤꯒꯤ ꯖꯥꯒꯤꯔꯨꯠ ꯕ꯭ꯔꯥꯟꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯈꯨꯂꯆꯟꯗ꯭ꯔ ꯃꯉꯥꯡꯒꯤ ꯁꯩꯔꯦꯡ ꯁꯥꯁꯤꯕꯨ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤ ꯏꯪ ꯀꯨꯝꯖꯥ 2019ꯗ ꯐꯣꯡꯗꯣꯛꯈꯤꯕ ꯑꯏꯕ ꯃꯁꯥꯃꯛꯀꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯕꯣꯔꯥꯄꯥꯅꯤ ꯈꯣꯡꯕꯥꯟꯗ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯐꯣꯡꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯅꯣꯡꯊꯣꯝꯕꯝ ꯅꯤꯡꯉꯣꯜ ꯏꯃꯣꯝꯍꯜ꯫ ꯁꯥꯁꯤꯕꯨ ꯑꯃ ꯆꯠꯈ꯭ꯔꯦ ꯑꯅꯤ ꯂꯥꯛꯏ, ꯍꯥꯡꯂꯝꯕ ꯃꯐꯝ ꯐꯨꯟꯒꯠꯂꯤ꯫ ꯆꯤꯟꯗꯤ ꯑꯐꯕ ꯇꯧꯁꯤ ꯑꯐꯕ ꯇꯧꯁꯤ, ꯃꯅꯨꯡꯗꯤ ꯑꯩꯒꯤ ꯍꯥꯟꯅ ꯑꯩꯒꯤ ꯍꯥꯟꯅ꯫ ꯃꯤꯕꯨꯗꯤ ꯆꯩꯔꯤ ꯁꯦꯜꯐꯤꯁ ꯀꯣꯟꯖꯨꯁ, ꯃꯊꯪꯗ ꯑꯍꯥꯟꯕꯁꯤ ꯑꯩꯒꯤꯅꯤ, ꯁꯥꯁꯤꯕꯨ ꯀꯅꯥꯅꯣ? ꯃꯇꯨ ꯄꯥꯟꯗꯦ ꯃꯁꯥ ꯅꯥꯜꯂꯤ, ꯁꯥꯕꯨꯗꯤ ꯆꯩꯔꯤ ꯁꯥꯍꯤꯡ ꯆꯥꯕ꯫ ꯑꯉꯝꯕ ꯃꯆꯤꯟꯖꯥꯛꯀꯤꯗꯃꯛ ꯑꯀꯟꯕꯅ ꯑꯁꯣꯟꯕꯕꯨ ꯆꯥꯏ꯫ ꯃꯕꯨꯛ ꯊꯜꯂꯒ ꯊꯥꯗꯣꯛꯏ, ꯄꯣꯗꯨꯅ ꯄꯨꯗꯦ ꯍꯣꯔꯦꯜꯒꯤ꯫ ꯆꯥꯗꯥ ꯅꯧꯗꯥ ꯑꯁꯣꯟꯕ, ꯆꯔꯥ ꯅꯣꯡꯈꯣꯟꯅꯩ ꯑꯐꯪꯕꯅ꯫ ꯍꯤꯡꯅꯗꯤ ꯆꯥꯗꯦ ꯃꯔꯨꯗ ꯆꯤꯛꯏ, ꯃꯦꯛ ꯂꯥꯎꯗꯦ ꯃꯀꯣꯛꯇꯒꯤ ꯌꯣꯠꯂꯤ꯫ ꯂꯟ ꯄꯩꯔꯦ ꯑꯋꯣꯛꯄ ꯂꯩꯇꯦ, ꯃꯅꯤꯡ ꯊꯨꯡꯂꯦ ꯃꯊꯪꯒꯤ ꯈꯜꯂꯤ꯫ ꯊꯟꯕ ꯂꯩꯇꯦ ꯀꯔꯥꯝꯕꯒꯤ ꯈꯥꯇꯥ, ꯇꯨꯡꯗ ꯂꯣꯠꯂꯤ ꯂꯧꯕꯒꯤ ꯁꯦꯟꯈꯥꯎ꯫ ꯁꯥꯁꯤꯕꯨ ꯀꯅꯥꯅꯣ? ꯃꯆꯥ ꯂꯥꯡꯂꯦ ꯃꯤꯆꯥꯗ ꯀꯟꯊꯤ, ꯇꯥꯟ ꯀꯥꯏꯔꯦ ꯄꯨꯡꯉꯩꯕꯗ꯫ ꯃꯩ ꯃꯨꯔꯕ ꯃꯧꯕꯤ ꯄꯠꯇꯨꯝ, ꯑꯃꯪ ꯌꯥꯏ ꯊꯣꯡ ꯄꯥꯝꯕ ꯀꯩꯒꯤ, ꯁꯥꯔꯟꯐꯝꯗ ꯂꯥꯡꯊꯥꯛꯄ꯫ ꯀꯩꯖꯦꯜ ꯍꯩꯇꯕ ꯁꯔꯥꯛꯅꯩ, ꯁꯥꯁꯤꯕꯨ ꯀꯅꯥꯅꯣ? ꯍꯥꯠꯅꯕ ꯇꯥꯟꯕꯁꯤꯔ ꯅꯠꯇ꯭ꯔꯒ ꯍꯤꯡꯅꯕ ꯆꯦꯟꯕꯁꯤꯔ? ꯂꯣꯏꯖꯔꯦ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 35 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ꯫ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯍꯩꯔꯣꯛ ꯄꯥꯔꯠ 3 ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯦꯗꯥꯝ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯃꯂꯥꯂꯩꯃꯒꯤ ꯁꯩꯔꯦꯡ ꯈꯧꯕꯨꯝꯒꯤ ꯆꯩꯅꯥ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯃꯦꯗꯥꯝ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯃꯂꯥꯂꯩꯃ ꯏꯪ ꯀꯨꯝꯖꯥ 1870ꯒꯤ
February thagi nongsing amada poi Madamgi Panthaugi mingna Ningthaujam Tomba amasung Palemgi mingna Bigdasori kawi hauji Angonbadi worker oina Thaupuri asigi sumathakta aibagi lamda pamjarubana Ningol Khut Wangjing Loisangda member ama oina leiriba Madamni Madamgi Khaubumgi China haina mingtholaba saireng asibu pathokpiribi Moirang Temongbi Mala Leima Masamak ꯑꯍꯥꯟꯕꯃꯛꯇꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜ ꯑꯁꯥꯝ ꯍꯣꯖꯥꯏꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯃꯂꯥꯂꯩꯃꯅ ꯏꯀꯣꯛ ꯅꯣꯟꯅ ꯅꯣꯂꯨꯛꯆꯔꯤ꯫ ꯂꯥꯟꯊꯣꯛꯆꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡ ꯈꯧꯕꯨꯝꯒꯤ ꯆꯩꯅꯥ꯫ ꯆꯠꯂꯦꯗꯣ ꯉꯁꯤ ꯅꯣꯡꯗꯤ ꯄꯂꯦꯝ ꯏꯃꯥꯋꯣ ꯄꯟꯊꯧꯋꯣ ꯅꯨꯡꯁꯤꯕ, ꯐꯅꯦꯛ ꯈꯣꯏꯗꯣꯡ ꯁꯦꯠꯇꯨꯅ ꯅꯨꯖꯥ ꯃꯤꯡꯊꯣꯜ ꯐꯪꯖꯕ, ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯕꯅꯣ ꯇꯥꯏꯕꯪ ꯀꯨꯝꯃꯩ ꯐꯝꯕꯥꯛꯁꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯋꯣ ꯅꯃꯣꯝ ꯂꯥꯡꯂꯦꯟ ꯇꯔꯦꯠꯇꯤ ꯀꯪꯂꯩꯁꯤꯗ ꯐꯣꯡꯖꯕ, ꯂꯝꯂꯦꯟꯁꯤꯗ ꯁꯥꯠꯆꯕ ꯀꯔꯤ ꯏꯇꯤꯛ ꯑꯣꯏꯖꯗꯦ꯫ ꯃꯄꯨꯒꯤ ꯌꯥꯊꯪ ꯂꯥꯛꯄꯅꯤ ꯄꯥꯎꯃꯦꯜ ꯋꯥꯇꯕꯨ ꯄꯤꯔꯝꯃꯨ ꯍꯥꯏꯅ꯫ ꯀꯪꯂꯩ ꯉꯥꯛꯄ ꯂꯩꯉꯥꯛꯄ, ꯀꯪꯂꯩ ꯁꯦꯝꯕ ꯂꯩꯁꯦꯝꯕ, ꯂꯩꯊꯣꯟꯕꯁꯨ ꯊꯣꯔꯣꯛꯂꯣ, ꯂꯩꯍꯨꯟꯕꯁꯨ ꯆꯦꯜꯂꯛꯂꯣ, ꯂꯩꯇꯧꯕꯁꯨ ꯂꯥꯛꯂꯣꯅꯦ, ꯂꯩꯇꯥꯏꯅꯕꯁꯨ ꯌꯧꯔꯛꯂꯣ, ꯀꯞꯂꯒꯅꯨ ꯏꯔꯨꯞ ꯏꯄꯤꯖꯥ꯫ ꯀꯪꯂꯩ ꯅꯣꯡ ꯉꯥꯟꯒꯗꯧꯔꯦ, ꯈꯣꯡꯖꯣꯝ ꯅꯨꯕꯤ ꯇꯔꯦꯠꯅꯤ ꯌꯦꯡꯍꯧꯔꯣ, ꯅꯄꯥ ꯂꯥꯏꯕꯨ ꯅꯤꯡꯖꯔꯣ, ꯅꯄꯨ ꯂꯥꯏꯕꯨ ꯁꯣꯟꯖꯔꯣ, ꯏꯃꯥꯅ ꯄꯥꯝꯖꯅ ꯂꯦꯡꯂꯝꯕ ꯂꯤꯛꯂꯥꯡꯗꯣ ꯁꯝꯖꯤꯟꯅꯔꯣ, ꯑꯃꯠꯇ ꯑꯣꯏꯅ ꯅꯤꯡꯗꯣꯜ ꯄꯣꯝꯅꯔꯒꯅꯨ꯫ ꯄꯟꯕꯨ ꯉꯥꯛꯄ ꯄꯟꯉꯥꯛꯄ, ꯄꯟꯕꯨ ꯁꯥꯕ ꯄꯟꯁꯥꯕꯁꯤꯡ, ꯂꯩꯇꯦ ꯅꯣꯡꯗꯦ ꯍꯥꯏꯒꯅꯨ, ꯇꯔꯥ ꯁꯦꯡꯒꯥꯎꯅꯨꯡꯗꯒꯤ ꯋꯥꯈꯜꯒꯤ ꯄꯣꯝꯃꯥꯏ ꯍꯥꯡꯗꯣꯛꯂꯣ, ꯇꯔꯦꯠꯀꯤ ꯁꯦꯟꯖꯥ ꯄꯨꯊꯣꯛꯂꯣ꯫ ꯏꯃꯥ ꯃꯁꯛ ꯈꯪꯂꯣ, ꯏꯃꯣꯝ ꯑꯣꯏꯕꯤ ꯀꯌꯥꯕꯨ ꯃꯕꯨꯡ ꯃꯧꯄꯥ ꯑꯣꯏꯕꯁꯤꯡꯅ ꯉꯁꯤ ꯀꯜꯂꯤꯕꯁꯤꯒꯨꯝ, ꯉꯁꯤ ꯉꯥꯛꯂꯤꯕꯁꯤꯒꯨꯝꯅ ꯉꯥꯛꯂꯣꯅꯦ ꯀꯪꯂꯩꯆꯥ꯫ ꯋꯥꯡꯂꯞ ꯄꯟꯊꯧꯒꯤ ꯏꯄꯥ ꯂꯥꯏꯌꯦꯛꯄꯨ ꯋꯥꯡꯂꯞ ꯐꯤꯗꯥꯗ ꯐꯝꯍꯜꯂꯣꯅꯦ, ꯋꯥꯡꯂ ꯏꯃꯥꯒꯤ ꯏꯔꯣꯜ ꯋꯥꯍꯩꯕꯨ ꯈꯪꯂꯣꯅꯦ, ꯄꯂꯦꯞꯐꯝꯕꯨ ꯊꯝꯂꯣꯅꯦ, ꯁꯝꯕꯟꯇꯕꯨ ꯈꯥꯔꯣꯅꯦ꯫ ꯏꯃꯥꯒꯤ ꯈꯨꯠꯁꯥ ꯇꯔꯥꯅ ꯁꯤꯂꯝ ꯁꯤꯟꯊꯥ ꯇꯧꯗꯨꯅ ꯏꯆꯥꯁꯤꯡꯕꯨ ꯌꯣꯛꯂꯛꯄ ꯋꯥꯕꯒꯤ ꯄꯟꯗꯣꯟ ꯌꯧꯔꯦꯗꯣ꯫ ꯋꯥꯕꯅ ꯂꯥꯡꯒꯣꯏ ꯆꯜꯂꯕꯗ ꯏꯃꯥꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯃꯥꯂꯦꯝ ꯂꯩꯁꯦꯝꯕꯤꯔꯛꯄ ꯊꯝꯕꯥꯜ ꯃꯥꯕꯨ ꯄꯥꯏꯗꯨꯅ ꯂꯩꯅ ꯖꯒꯣꯏ ꯁꯥꯕꯗꯤ ꯖꯒꯣꯏ ꯈꯨꯊꯦꯛ ꯁꯨꯗ꯭ꯔꯤꯌꯦ, ꯄꯨꯡꯂꯣꯟ ꯇꯟꯊꯥ ꯆꯥꯗ꯭ꯔꯤꯌꯦ꯫ ꯁꯤꯂꯝ ꯌꯥꯝꯕꯤ ꯏꯃꯥꯅꯤ ꯂꯧꯈꯥꯎ ꯖꯒꯣꯏꯁꯨ ꯁꯥꯒꯗꯧꯔꯤ, ꯅꯄꯥꯒꯤ ꯂꯤꯛꯂꯝꯁꯨ ꯆꯠꯈꯤꯒꯗꯧꯔꯤ꯫ ꯀꯞꯂꯒꯅꯨ ꯄꯥꯔꯤ ꯏꯃꯣꯝ ꯑꯣꯏꯕ ꯁꯥ, ꯂꯨꯅ ꯅꯥꯟꯅ ꯊꯧꯒꯜꯂꯣꯟ ꯈꯪꯅ ꯅꯨꯡꯁꯤ ꯀꯤꯆꯤ ꯀꯤꯅꯔꯣ, ꯆꯥꯅ ꯆꯦꯠꯅ ꯂꯩꯍꯧꯔꯣ꯫ ꯆꯠꯂꯒꯦ ꯅꯃꯣꯝ ꯂꯥꯡꯂꯦꯟ ꯇꯔꯦꯠꯇꯤ ꯅꯣꯡꯗꯣꯜ ꯇꯞꯅ ꯀꯥꯔꯒꯦ, ꯃꯄꯨꯒꯤ ꯌꯥꯊꯪ ꯄꯨꯗꯨꯅ ꯑꯋꯥ ꯄꯟꯗꯣꯟ ꯈꯥꯡꯉꯝꯗꯔꯦ꯫ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯇꯥꯏꯕꯪꯁꯦ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯀꯣꯏꯅ ꯑꯃꯨꯛ ꯆꯠꯄꯤꯔꯣ, ꯄꯥꯎꯗꯝꯂꯨꯔꯒꯦ ꯄꯥꯎꯃꯦꯟꯖꯔꯤ ꯌꯧꯔꯛꯂꯦ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯁꯨ꯫ ꯆꯦꯛꯁꯤꯜꯂꯨꯀꯣ ꯇꯥꯏꯕꯪꯉꯣ ꯏꯆꯤꯜ ꯏꯄꯥ ꯑꯣꯏꯕ ꯁꯥ, ꯀꯤꯒꯅꯨ ꯈꯪꯉꯨ ꯑꯅꯤꯕꯨ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯁꯩꯔꯦꯡ ꯂꯣꯏꯁꯤꯟꯖꯔꯦ, ꯑꯃꯨꯛꯀ ꯍꯟꯅ ꯅꯣꯂꯨꯛꯆꯔꯤ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 35 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯔꯥꯖꯕꯥꯔꯤ ꯖꯨꯒꯤꯖꯥꯟ ꯍꯣꯖꯥꯏꯒꯤ ꯑꯣꯖꯥ ꯂꯥꯏꯔꯦꯜ ꯂꯥꯛꯄꯝ ꯉꯧꯕꯒꯤ ꯁꯩꯔꯦꯡ ꯑꯁꯨꯝꯅꯔꯥ ꯇꯥꯏꯕꯪ ꯑꯁꯤꯕꯨ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯣꯖꯥ ꯂꯥꯏꯔꯦꯜ ꯂꯥꯛꯄꯝ ꯉꯧꯕ ꯏꯪ ꯀꯨꯝꯖꯥ 1800ꯒ ꯌꯥꯡꯈꯩ ꯇꯔꯨꯛꯀꯤ ꯑꯣꯛꯇꯣꯕꯔ ꯊꯥꯒꯤ ꯅꯣꯡꯁꯤꯡ 38ꯗ ꯄꯣꯛꯏ꯫ ꯗꯣꯛꯇꯔ ꯑꯝꯕꯦꯗꯀꯔ
National Fellowship Award Panglaba Wajani, Jugijan Emi Schoolgi Patharaba Wajama Suni, Ibudau Thangal, Image Ina Iba Kabita, A New English Grammar, Onkurs Script Writing, Asina Chinglaba, Larik Kayasu, Phongkraba Wajani. Wajagi asumnara taibang asibu hairiba saireng ase ingkumja lisingani tara tarukki December gi nongsing kun tarukta phongkiba aiba masamaki saireng lairik aigi thamogi kholauda phongdokraba sairengni saireng asibu pathokchariba nongthonbam kamal asumnara taibang asibu numitti sangkhigadawri aidi yauhaudari ngairamgani aibu tilkang singduna chingjaw amagi asa thamduna lengkhiba asagi lei parengdo asumna kanghaudana khuigani haiba lamba phanghaudare athenba thamoisina aigi lambi sida nungsitsina sitkibana nongsina chukhibana amuba nongi mapaisu nongthang namok kuphet kaphet aigi yomdo yobada amok langadaba ching turel akut atong mayam khibikna leplari aigi mangda palloina adubu numitti changkre aidi yauhaudari mandirgi kangsi makhol leptana tari bana kongda aidi hallasi kadai chatkrasi kadai nunganigi manungda ha oina leplari aidi angambagi thongjilda asumnara taibang asibu loijare. APM Lairembi Channel na pangthokchariba saireng isi aibathisi thauramasigi kunthra manga suba tangkakki saireng pathokpagi thauramasida mari suba saireng oina laukachare Imalaipak Manipurgi ngangkha lawai moirang Bishnupurgi Madam Konjengbam Jinitagi saireng wahan thok haina mingtholaba saireng ase Madam gi saireng wahan thok asibu pathok piribi Madam Konjengbam Jinita Masamak Ngasi aina thizaduriba saireng asigi mamingdi Wahantho Phamli aina tumin maithong chotpa makhai Sinthari mitlu pirang Hangjay aina ithan Punsigi Wahantho Amuk sunokjay Amuk sukapjay Khanjay idom Hangjay wahang kaya Punsillaga animak oibara Punsigi Wahantho Tha tara tha mapalnaw puduna Pupiba imabu tathi Jesu oiduna khongthang lambida senabiriba ipabu thawoida Masira aikoigi harauba Masira aikoigi penjaba Khangningli punsigi wahantho Yami punsigi wahantho Punsi lambi na ten Chatkadaba lambi na sang Khantabiyu mikup ama Tunggi poloy Tambiyu tunggi yumbi Aphalam satsazat Masina oigani punsigi wahantho Masina oigani punsigi wahantho APM Lairembi Channel na pangthokchariba saireng isi aibathisi thauramasigi kunthra manga suba tangkakki saireng pathokpagi thauramasida manga suba saireng oina laukachare Chana Laipak Manipurgi Maibakhul mamang laikaida leiba Madam Takhelambam Kalpataru Chanugi saireng mahousa imagi masaikol haina mingtholaba saireng ase Madam Takhelambam Kalpataru Chanu ingkumja lisinganigi January thagi nongsing amada poi Madam gi panthaugi mingna Takhelambam Golapi amasung Palem gi mingna Takhelambam Ongbi ibe yaima kawi Madam ase Manipurda leiriba Dharna Manjuri University gi Miteirolgi MA oibata natana iramdam miyamgi apunba khorjai loop ima kholgi member su oiri Madam gi mahousa imagi masaikol saireng asibu pathok piribi Madam Takhelambam Kalpataru Chanu Masamak Aigi sairenggi maming mahousa imagi masaikol
ꯅꯤꯡꯊꯝꯒꯤ ꯊꯛ ꯊꯛ ꯅꯤꯛꯅ ꯏꯪꯂꯕ ꯑꯌꯨꯛꯁꯤꯗ ꯉꯧꯔꯕ ꯂꯩꯆꯤꯜꯒꯤ ꯃꯄꯩꯁꯤꯡꯅ ꯐꯤꯉꯧ ꯐꯧꯕꯒꯨꯝ ꯀꯨꯞꯂꯛꯂꯦ ꯁꯤꯟꯕ ꯊꯨꯡꯅ ꯑꯇꯤꯌꯥꯗꯒꯤ ꯃꯥꯂꯦꯝꯗ꯫ ꯅꯣꯡꯄꯣꯛ ꯆꯤꯡꯈꯩ ꯄꯥꯡꯕꯗ ꯏꯪꯅ ꯇꯞꯅ ꯂꯦꯡꯊꯣꯔꯛꯂꯦ ꯀꯣꯔꯧ ꯑꯉꯥꯟꯕ ꯃꯥꯁꯨ꯫ ꯀꯣꯔꯧꯒꯤ ꯃꯉꯥꯜ ꯐꯪꯂꯕꯗ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯔꯦ ꯑꯍꯤꯡꯒꯤ ꯂꯤꯛꯂꯥ ꯄꯨꯝꯅꯃꯛ꯫ ꯅꯤꯡꯊꯤꯔꯕꯤ ꯃꯍꯧꯁꯥ ꯏꯃꯥꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯖꯔꯤꯕ ꯂꯝꯗꯝ ꯀꯪꯂꯩꯄꯥꯛꯅꯤ꯫ ꯆꯤꯡꯂꯣꯟ ꯀꯌꯥꯅ ꯀꯣꯏꯁꯤꯟꯗꯨꯅ ꯀꯥꯡꯂꯨꯞ ꯀꯌꯥꯅ ꯈꯨꯟꯗꯥꯔꯤꯕ ꯂꯩꯔꯩꯕꯥꯛꯅꯤ ꯍꯥꯏꯅꯔꯤꯕ ꯂꯝꯗꯝꯅꯤ ꯉꯁꯤꯒꯤ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ꯫ ꯏꯃꯥ ꯅꯍꯥꯛꯀꯤ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯅꯁꯥꯏꯀꯣꯟꯁꯤꯗ ꯅꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯍꯤꯡꯖꯒꯦꯀꯣ꯫ ꯏꯃꯥꯒꯤ ꯅꯁꯥꯏꯀꯣꯟꯗ ꯍꯧꯕ ꯍꯩꯔꯥꯡꯗꯤ ꯈꯣꯏꯊꯨꯝꯅꯕꯅꯤ, ꯁꯥꯠꯂꯤꯕ ꯁꯤꯡꯉꯦ ꯂꯩꯔꯥꯡꯁꯨ ꯂꯩꯅꯝ ꯆꯦꯟꯕꯤꯅꯤ꯫ ꯏꯪꯂ ꯋꯥꯛꯆꯤꯡꯒꯤ ꯎꯂꯦꯜꯂꯛꯇ ꯆꯤꯡꯖꯨꯝ ꯂꯥꯏꯖ ꯃꯍꯥꯛꯁꯨ ꯑꯋꯥꯡꯕꯗꯒꯤ ꯑꯅꯦꯝꯕꯗ ꯑꯔꯠꯄ ꯂꯩꯇ ꯆꯦꯟꯊꯔꯛꯂꯤ, ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯍꯜꯂꯤ꯫ ꯃꯥꯂꯦꯝꯗ ꯑꯅꯤ ꯁꯨꯗ꯭ꯔꯕ ꯁꯉꯥꯏꯒꯤ ꯍꯧꯔꯛꯐꯝꯅꯤ ꯂꯝꯗꯝꯁꯦ, ꯐꯖꯈ꯭ꯔꯕ ꯅꯤꯡꯊꯤꯖꯈ꯭ꯔꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯁꯥꯠꯐꯝꯅꯤ ꯂꯝꯗꯝꯁꯦ꯫ ꯂꯣꯛꯇꯥꯛ ꯄꯥꯠꯅ ꯃꯤꯡꯁꯦꯜ ꯑꯣꯏꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯖꯕꯤꯅꯤ꯫ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯋꯣ ꯅꯍꯥꯛꯀꯤ ꯅꯒꯨꯟꯗꯤ ꯁꯩꯊꯥꯕꯇꯅ ꯋꯥꯠꯂꯒꯗꯕ, ꯁꯩꯊꯥꯕꯒꯤꯁꯨ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗꯕ, ꯋꯥꯍꯩ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯍꯥꯞꯇꯨꯅ ꯐꯣꯡꯗꯣꯛꯂꯕꯁꯨ ꯐꯣꯡꯗꯣꯛꯄꯒꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗꯕ, ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯐꯖꯕꯇꯅ ꯊꯜꯂꯕ ꯅꯍꯥꯛꯀꯤ ꯃꯍꯧꯁꯥꯅꯤꯀꯣ ꯃꯍꯧꯁꯥ꯫ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯅꯨꯡꯁꯤꯔꯕꯤ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛ, ꯁꯅꯥꯅ ꯃꯌꯨꯡ ꯀꯥꯕ ꯂꯝ, ꯂꯨꯄꯥꯅ ꯃꯐꯦꯜ ꯑꯣꯏꯕ ꯂꯝ, ꯐꯖꯕꯇꯅ ꯊꯜꯂꯕ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯄꯣꯛ ꯑꯣꯏꯅ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯖꯔꯛꯄ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ, ꯄꯂꯦꯝꯅ ꯄꯣꯛꯄꯤꯕꯒꯤ, ꯄꯟꯊꯧꯅ ꯁꯦꯝꯕꯤꯕꯒꯤ, ꯄꯟꯊꯧꯅ ꯊꯝꯕꯤꯔꯝꯕ, ꯄꯂꯦꯝꯅ ꯇꯥꯛꯄꯤꯔꯝꯕ ꯏꯔꯣꯜ ꯏꯌꯦꯛ, ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ, ꯐꯤꯖꯦꯠ ꯆꯛꯆꯥ ꯅꯨꯡꯁꯤꯅ ꯊꯝꯁꯤ, ꯆꯦꯛꯁꯤꯟꯅ ꯉꯥꯛꯁꯤ꯫ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯛꯄꯒꯤ ꯃꯥꯂꯦꯝꯗ ꯄꯣꯛꯄꯤꯕꯒꯤ ꯃꯍꯩ ꯌꯥꯟꯖꯅꯕ, ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯂꯃꯟ ꯁꯤꯡꯕ ꯁꯛꯆꯅꯕ, ꯃꯇꯝꯅ ꯄꯨꯔꯛꯄ ꯈꯣꯡꯆꯠꯇ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯃꯁꯥꯏꯀꯣꯟꯗ ꯑꯐꯕ ꯋꯥꯈꯜꯇꯃꯛ ꯈꯟꯗꯨꯅ ꯑꯐꯕ ꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯂꯝꯁꯤ, ꯑꯐꯕ ꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯂꯝꯁꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫